ꯈꯨꯔꯨꯝꯖꯔꯤ ELITETV ꯇꯦꯁ ꯀꯥꯔꯇꯨꯟ ꯃꯍꯥꯎ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯥꯟꯅ ꯇꯔꯥꯃꯨꯛꯆꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎ ꯆꯦꯁꯤꯡꯒꯤ ꯀꯥꯔꯇꯨꯟꯁꯤꯡꯗ ꯀꯥꯔꯇꯨꯅꯤꯁꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯍꯟꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯂꯧꯈꯠꯆꯒꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯁꯤꯗ ꯀꯥꯔꯇꯨꯟ ꯌꯦꯡꯕꯤꯌꯨ ꯄꯥꯟꯖꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯥꯅ ꯍꯥꯏꯅꯕ ꯂꯥꯛꯄꯅꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯥꯛꯄꯗꯤ ꯀꯨꯊꯤ ꯌꯦꯡꯕꯒꯤ ꯃꯇꯥꯡꯗ ꯑꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯣꯖꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯆꯍꯤ 90 ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯆꯍꯤ 30 ꯁꯨꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯕ ꯂꯥꯛꯑꯦ ꯅꯨꯄꯥꯒꯤ ꯃꯄꯥꯅ ꯑꯣꯖꯥꯗ ꯄꯨꯟꯅ ꯀꯨꯊꯤ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏ ꯏꯆꯥꯅꯨꯄꯤꯒꯤ ꯆꯍꯤꯁꯤ 28-29 ꯁꯨꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯑꯅ ꯍꯪꯕꯅꯤ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯧꯊꯅꯕ ꯆꯍꯤ 90ꯗꯣ 28-29ꯗ ꯍꯟꯊꯍꯟꯅꯕ ꯉꯁꯥꯏ ꯌꯦꯡꯕꯗ ꯀꯨꯊꯤꯗꯨꯗ ꯌꯥꯔꯗꯤ ꯌꯥꯔꯦꯅ ꯃꯆꯥꯅꯨꯄꯤꯗꯣ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯣꯏꯅꯤꯅ ꯃꯄꯥꯁꯤꯅ ꯋꯥꯖꯅ ꯉꯁꯥꯏꯒꯤ ꯄꯟꯗꯤꯠꯁꯤꯗ ꯀꯨꯊꯤ ꯌꯦꯡꯕ ꯅꯨꯄꯥꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗ ꯀꯨꯊꯤ ꯌꯦꯡꯕꯁꯤꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯅꯤ ꯑꯟꯁꯔꯁ ꯑꯣꯜ ꯑꯦꯐꯤꯗꯦꯕꯤꯠ ꯑꯃꯁꯨ ꯂꯧꯕꯤꯒꯦꯅ ꯌꯥꯝ ꯐꯖꯅꯀꯣ ꯃꯥꯅ ꯀꯩ ꯌꯥꯗꯣꯔꯤꯅꯣ ꯅꯪ ꯄꯩꯁꯥ ꯄꯤꯔꯗꯤ ꯂꯣꯏ ꯌꯥꯏꯁꯤꯅꯦꯕꯀꯣ ꯑꯗꯨ ꯅꯆꯥꯅꯨꯄꯤꯁꯨ ꯆꯍꯤ 28-29ꯗ ꯉꯥꯏꯔꯤꯁꯤ ꯑꯥꯗꯒꯤ ꯀꯣꯔꯠꯇꯒꯤ ꯑꯦꯐꯤꯗꯦꯕꯤꯠ ꯑꯃ ꯂꯧꯕꯤꯒꯦ ꯁꯤꯅꯤ ꯑꯣꯜ ꯀꯃꯤꯁꯅꯔ ꯑꯃ ꯇꯧꯔꯒ ꯍꯥꯏꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯆꯍꯤ 28-29ꯗ ꯉꯥꯏꯔꯤ ꯃꯃꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯧꯏ ꯂꯝꯗꯝ ꯑꯁꯤꯗꯩꯅꯦꯅ ꯑꯦꯐꯤꯗꯦꯕꯤꯠ ꯑꯃꯁꯨ ꯍꯥꯞꯄꯤꯒꯦ ꯁꯤꯅꯦꯕ ꯌꯥꯝ ꯐꯖꯕ ꯁꯨꯝ ꯑꯣꯏꯕꯕꯨꯗꯤ ꯑꯣꯏꯕꯁꯨ ꯌꯥꯕ ꯌꯥꯏ ꯀꯩꯗꯧꯕꯩ ꯑꯣꯏꯊꯣꯛꯇꯕ ꯀꯩꯝꯇ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯆꯍꯤ ꯅꯧꯊꯣꯛꯍꯟꯕ ꯑꯗꯨꯝ ꯌꯥꯕ ꯑꯗꯨ ꯀꯨꯊꯤ ꯁꯦꯝꯗꯣꯛꯈ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯗ ꯆꯦꯍꯔꯥꯗꯨꯗ ꯃꯥꯏ ꯃꯤꯠꯇꯨꯗ ꯀꯔꯤꯗ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯑꯒꯗꯤ ꯃꯗꯨꯁꯨ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅꯥꯅ ꯂꯣꯏꯔꯦꯗꯅꯥ ꯀꯥꯔꯇꯨꯟꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯕꯣꯜꯆꯣꯔ ꯂꯪꯖꯥ ꯑꯃꯒ ꯄꯤꯁꯀꯤ ꯁꯥꯟꯇꯤ ꯄꯨꯔꯤꯕ ꯑꯩꯈꯣꯏ ꯈꯨꯅꯨ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯅꯦ ꯑꯗ ꯕꯣꯜꯆꯨꯔꯁꯤꯅ ꯍꯥꯏ ꯕꯣꯜꯆꯔꯁꯤꯅ ꯌꯥꯅꯗ꯭ꯔꯤꯁꯦ ꯅꯍꯥꯛꯁꯨ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯈꯔ ꯆꯦꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦ ꯈꯨꯅꯨꯁꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯎꯆꯦꯛ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯂꯧꯅꯩ ꯑꯅ ꯑꯩꯗ ꯃꯥꯅ ꯈꯨꯅꯨꯁꯤꯅ ꯈꯨꯝꯃꯦ ꯆꯦꯜꯂꯁꯨ ꯀꯥꯟꯅꯔꯣꯏ ꯑꯉꯝ ꯇꯧꯖꯔꯁꯅꯨꯅ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯗꯅꯤ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯕ ꯑꯗꯩ ꯏꯔꯥꯡꯁꯤ ꯂꯣꯏꯁꯟꯅ ꯈꯜꯂꯨꯕ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕ ꯑꯗꯨꯒ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈꯤꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ प्रꯖꯥꯁꯤꯡꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯈꯨꯠ ꯊꯥꯔꯛꯏꯕ ꯃꯣꯏ ꯀꯥꯔꯇꯨꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯠ ꯊꯥꯔꯛꯏꯁꯦ ꯑꯗꯨꯅ ꯌꯥꯅꯗ꯭ꯔꯤꯁꯤ ꯅꯍꯥꯛꯁꯨ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯈꯔ ꯆꯦꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯅ ꯍꯥꯏ ꯎꯆꯦꯛꯁꯤꯅ ꯍꯥꯏꯕꯅꯤ ꯂꯪꯖꯥꯁꯤꯅ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ ꯆꯦꯜꯂꯁꯨ ꯀꯥꯟꯅꯔꯣꯏ ꯈꯨꯅꯨꯁꯤꯅ ꯑꯉꯝꯕ ꯇꯧꯖꯔꯁꯅꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔꯁꯨ ꯇꯧꯕ ꯂꯩꯇꯦ ꯏꯟꯗꯤꯌꯥꯁꯨ ꯌꯦꯡꯉꯒ ꯂꯩ ꯌꯀꯥ ꯌꯦꯡꯉꯒ ꯒꯚꯔꯅꯔꯁꯨ ꯍꯥꯏ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯥꯀꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯍꯧꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ PR ꯁꯦꯀꯦꯟ ꯊꯥ 6 ꯑꯃ ꯁꯥꯡꯗꯣꯛꯈꯤꯕꯗꯨ ꯅꯍꯥꯟ ꯑꯥꯒꯁ 12ꯗ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯑꯝꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯩ ꯒꯚꯔꯅꯔꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟꯒꯤ ꯏꯟꯆꯥꯔꯖ ꯑꯃꯨꯛ ꯄꯨꯔꯤ ꯉꯥꯏꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯑꯅꯤꯃꯛꯁꯤ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯑꯁꯤ ꯋꯤ ꯍꯦꯞ ꯇꯨ ꯋꯦꯠ ꯑꯦꯟ ꯋꯥꯠꯆꯅꯤ ꯑꯗꯨꯅ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯣ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯈꯣꯏ ꯑꯍꯟꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯐꯝꯃꯒꯗ ꯃꯥꯅ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯆꯍꯤ 2 ꯍꯦꯟꯅ ꯍꯥꯏꯋꯦ ꯊꯤꯡꯕꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯊꯤꯡꯂꯤꯕ ꯃꯈꯣꯏꯒꯤꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯁꯦꯝꯍꯟꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯤ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯇꯤꯞ ꯑꯣꯏ ꯍꯥꯏꯔꯤꯗꯣꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯗꯔꯀꯥꯔ ꯇꯥꯔꯒꯗꯤ ꯍꯥꯏꯕꯅꯤ ꯗꯔꯀꯥꯔ ꯇꯥꯔꯦꯅ ꯃꯤꯗꯤ ꯁꯦꯝꯃꯛꯏꯅꯤ ꯇꯥꯏꯒꯔ ꯔꯣꯗ ꯖꯟꯃꯟ ꯔꯣꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯅꯤ ꯆꯍꯤ 2 ꯍꯦꯟꯅ ꯍꯥꯏꯋꯦ ꯊꯤꯡꯕꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯊꯤꯡꯂꯤꯕ ꯃꯈꯣꯏꯒꯤ나 ꯑꯔꯣꯟꯕ ꯂꯝꯕꯤ ꯁꯦꯝꯍꯟꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅ ꯑꯗ ꯍꯥꯏꯔꯤ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯇꯤꯞ ꯑꯣꯏ ꯍꯥꯏꯗꯣꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯃꯁꯤꯁꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯣꯏ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯐꯨꯜ ꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯊꯤꯡꯗꯅ ꯈꯣꯠꯇꯅ ꯇꯧꯈꯤ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯀꯔꯤ ꯒ꯭ꯔꯥꯎꯟꯗ ꯌꯥꯅꯈꯤꯅꯣꯗꯣ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯁꯦꯝꯕꯗ ꯌꯥꯅꯔꯤꯔꯥ ꯂꯝꯕꯤꯗꯨ ꯁꯦꯝꯗꯕꯗ ꯌꯥꯅꯔꯤꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯗꯨ ꯑꯃ ꯐꯪꯗ꯭ꯔꯦ ꯃꯤꯗꯤꯌꯥꯗꯁꯨ ꯐꯪꯒꯗ꯭ꯔꯦ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯣꯏꯔꯛꯄꯗꯨꯗ ꯉꯁꯥꯏ ꯕꯥꯂꯣꯍꯦꯒꯤ ꯀꯥꯔꯇꯨꯅꯤꯁ ꯑꯩꯈꯣꯏ ꯁꯗꯥꯅꯟꯗꯁꯤꯅ ꯌꯥꯝꯅ ꯐꯖꯅ ꯌꯦꯛꯂꯛꯄ ꯑꯗꯨꯝꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣই ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯦ ꯃꯨꯔꯇꯤꯒꯤ ꯃꯊꯛꯇ ꯎꯆꯦꯛ ꯑꯃꯁꯨ ꯇꯣꯡꯉꯤ ꯑꯗ ꯃꯣꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄꯅꯤ ꯑꯍꯟꯁꯤꯡꯁꯤꯅ ꯁꯤꯕꯨ ꯋꯥꯊꯣꯛ ꯌꯥꯝ ꯂꯩꯈꯤꯕꯗꯨ ꯅꯠꯇ꯭ꯔꯅꯦꯅ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯁꯦꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗ ꯑꯍꯜ ꯑꯃꯁꯤꯅ ꯍꯥꯏꯔꯦ ꯃꯤꯁꯦ ꯁꯤꯔꯀꯥꯟꯗꯗꯤ ꯑꯐꯕ ꯍꯦꯛꯇ ꯑꯣꯏꯔꯝꯃꯦꯅ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯦ ꯁꯤꯔꯒ ꯈꯪꯉꯦꯅ ꯐꯅ ꯂꯥꯛ ꯑꯃ ꯍꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯦꯜꯒꯤ
ꯃꯃꯥꯏ ꯑꯅꯤ ꯂꯩꯕꯒꯨꯝ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯁꯨ ꯑꯐ ꯐꯠꯇ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯣ ꯑꯐꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯕꯗꯨꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯠꯅꯔꯤꯕ ꯉꯁꯤ ꯃꯨꯔꯇꯤꯗ ꯂꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯨ ꯀꯠꯇꯅ ꯍꯧꯖꯤꯛꯐꯥꯎꯕꯗ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯔꯠꯅꯥꯀꯔꯗꯒꯤ ꯕꯥꯜꯃꯤꯀꯤ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯗꯨꯗꯅꯤ ꯃꯁꯤꯕꯨ ꯋꯥꯊꯣꯛ ꯌꯥꯝ ꯂꯩꯈꯤꯕꯗꯨ ꯅꯠꯇ꯭ꯔꯅꯦꯅ ꯃꯥꯅꯦ ꯃꯒꯨꯟꯗꯨ ꯈꯪꯕ ꯅꯝꯕꯗꯨꯅ ꯍꯥꯏꯔꯦ ꯃꯤꯁꯦ ꯁꯤꯔꯀꯥꯟꯗꯗꯤ ꯑꯐꯕ ꯃꯤ ꯍꯦꯛꯇ ꯑꯣꯏꯔꯝꯃꯦꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯈꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯁꯤꯟꯅꯦ ꯃꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯕꯅꯤ ꯑꯗ ꯑꯃꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯋꯥꯅ ꯁꯤꯗꯧ ꯁꯔꯨꯛ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯆꯠꯂꯁꯤꯔꯥ ꯍꯥꯏꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯥꯏꯕꯅꯤ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯆꯠꯂꯁꯤ ꯆꯔꯥ ꯑꯅꯤ ꯐꯥꯅ ꯆꯥꯕ ꯐꯪꯕꯁꯨ ꯌꯥꯏꯌꯦꯅ ꯍꯧꯖꯤꯛꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯥ ꯑꯃꯒꯤ ꯃꯤ ꯑꯃꯒꯤ ꯂꯨꯄꯥ 140 ꯑꯗꯨ ꯆꯞ ꯆꯥꯕ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯄꯤꯕ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯋꯥꯔꯛꯄ ꯑꯗꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕ ꯑꯗꯨꯗ ꯂꯩꯅꯤꯡꯉꯛꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄ ꯑꯗꯨꯅ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯑꯗ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯆꯔꯥꯁꯨ ꯐꯪꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯑꯗꯨ ꯑꯣꯏꯅ ꯆꯠꯂꯁꯤꯅꯦ ꯅꯨꯄꯥ ꯃꯃꯥꯅ ꯍꯥꯏꯔꯕꯗꯨꯗ ꯍꯣꯏ ꯐꯔꯦꯗ ꯃꯄꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯍꯤꯡꯉꯨꯔꯁꯤ ꯍꯥꯏꯅ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯛꯑꯦ ꯁꯨꯕ ꯅꯣꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯁꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯍꯥꯏꯔꯒ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥꯁꯨ ꯃꯥꯒꯤ ꯃꯅꯤꯡ ꯃꯇꯥ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯀꯥꯟꯗꯨꯗ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯍꯜ ꯑꯣꯏꯁꯜꯂꯀꯥꯟꯗ ꯃꯃꯥ ꯃꯄꯥꯗꯣ ꯃꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯏꯟꯊꯣꯛꯑꯒ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯍꯣꯝꯗꯨꯗ ꯉꯥꯡꯅꯔꯒ ꯊꯝꯕ ꯁꯤꯅꯤ ꯀꯥꯏꯅ ꯊꯝꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯣꯝꯗ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯀꯣꯏꯕ ꯂꯥꯛꯄ ꯁ꯭ꯀꯨꯜꯒꯤ ꯂꯥꯛꯄꯗ ꯃꯕꯣꯛ ꯊꯦꯡꯅꯕꯗ ꯀꯞꯈꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅꯤ ꯁꯤꯗꯩꯗ ꯄꯣꯛꯆꯔꯤꯕ ꯍꯣꯏ ꯀꯅꯥ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯍꯣꯝꯗ ꯊꯝꯕꯗꯨ ꯌꯥꯏ ꯃꯆꯥꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯊꯕꯛ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯊꯕꯛꯀꯨ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯃꯤ ꯍꯥꯏꯗꯅ ꯇꯧꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯏ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯨꯝꯕꯁꯤ ꯀꯌꯥ ꯊꯣꯛꯇꯕꯅ ꯐꯩ ꯑꯩꯈꯣꯏ ꯀꯅꯥ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯍꯦꯛꯇ ꯃꯤꯑꯣꯏꯕꯁꯤ ꯁꯤꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯇꯧꯖꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯀꯔꯤꯒꯤ ꯗꯤꯟ ꯇꯥꯕꯗ ꯆꯤꯔꯣꯏ ꯇꯥꯕꯗ ꯑꯗꯨ ꯀꯔꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕꯗ ꯀꯠꯆꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯨꯛꯇꯅꯤ ꯄꯣꯛꯇꯣꯏꯁꯦ ꯑꯅꯤꯔꯛ ꯀꯩꯁꯨ ꯄꯣꯛꯄ ꯌꯥꯔꯣꯏ ꯍꯣꯏ ꯃꯄꯣꯛ 3 ꯂꯩ ꯀꯥꯏꯗꯤ ꯍꯥꯏꯅꯩ ꯃꯗꯨ ꯆꯞ ꯆꯥꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯏꯉꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯊꯝꯅꯤꯡꯉꯤꯁꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜ ꯑꯅ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜꯁꯤꯗ ꯌꯥꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯦ ꯔꯤꯖꯥꯏꯟ ꯇꯧꯔꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯦꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯇꯝꯕ ꯂꯥꯛꯄꯅꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯣ ꯑꯥꯏꯗ MLA ꯅꯠꯇ꯭ꯔꯒ ꯑꯃ ꯑꯣꯏꯔꯁꯤ ꯍꯧꯖꯤꯛꯇꯤ ꯃꯟꯇ꯭ꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤ ꯒꯚꯔꯅꯔꯅ ꯃꯀꯣꯛ ꯑꯣꯏꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯗ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯂꯩꯔꯦ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦꯗꯨꯅ ꯃꯥꯒꯤ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯃꯥꯁꯤ ꯑꯗꯨꯝ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯃꯤꯅꯤꯁꯇꯔꯅ ꯀꯩꯅꯣꯝꯃ ꯑꯣꯏꯔꯦ ꯑꯗꯨ ꯂꯧꯔꯁꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯍꯥꯏ ꯍꯥꯎ ꯀꯦꯟ ꯌꯨ ꯑꯦꯛꯁꯄꯦꯛ ꯃꯤ ꯇꯨ ꯔꯤꯖꯥꯏꯟ ꯅꯪꯅ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯅꯣ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯃꯗꯨꯗ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯅꯦꯅ ꯑꯥꯏ ꯑꯦꯝ ꯁ꯭ꯇꯤꯜ ꯑꯦ ꯂꯣꯌꯦꯜ ꯃꯦꯝꯕꯔ ꯑꯣꯐ ꯗ ꯄꯥꯔꯇꯤ ꯑꯩ ꯍꯧꯖꯤꯛ ꯄꯥꯔꯇꯤꯒꯤꯅꯦ ꯌꯥꯝꯅ ꯂꯣꯌꯦꯜ ꯑꯣꯏꯅ ꯌꯥꯝꯅ ꯉꯛꯅꯣꯅ ꯐꯖꯅ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯔꯇꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯣꯏ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯂꯣꯟꯁꯤꯅ ꯑꯃꯨꯛ ꯁꯥꯡꯗꯣꯔꯛꯇꯅ February 2026ꯒꯤ February 13 ꯐꯥꯎ ꯁꯥꯡꯗꯣꯛꯑꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯡꯗꯣꯛꯄ ꯇꯥꯔꯒꯗꯤ ꯏꯂꯦꯛꯁꯟ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨꯅ ꯏꯂꯦꯛꯁꯟꯗ ꯊꯦꯡꯒꯥꯏꯅꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯁꯣꯡ ꯐꯪꯒꯠꯂꯛꯄ BJPꯁꯤ ꯃꯔꯥꯏ ꯆꯥꯏꯊꯔꯅꯤ ꯀꯥꯏꯅ ꯈꯟꯕ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯐꯒꯠꯂꯦ ꯀꯥꯏꯅ ꯈꯟꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯔꯤꯖꯜꯗꯨꯗꯤ ꯇꯤꯚꯤꯗ ꯂꯥꯎꯔꯒ ꯈꯕꯔꯗ ꯏꯔꯒ ꯃꯗꯨꯅ ꯈꯪꯉꯣꯏ ꯍꯌꯦꯡꯗꯨꯗꯤ ꯚꯣꯠꯇꯣ ꯊꯥꯗꯔꯀꯥꯟꯗꯨꯗ ꯔꯤꯖꯜꯗꯨ ꯂꯥꯛꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯒꯦꯅ ꯍꯟꯗꯛꯇꯁꯨ ꯌꯥꯝꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯣꯏꯅ MP ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯚꯣꯇꯔ 1,00,000 ꯍꯦꯜꯂ ꯀꯥꯕ ꯒꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯄꯩꯁꯥꯅ ꯉꯛꯁꯨ ꯌꯥꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯦꯟꯗ꯭ꯔ ꯃꯌꯥꯝꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯇꯤꯡ MLA ꯑꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯦꯜꯂ ꯆꯠꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯤꯗꯤ ꯐꯨꯜ ꯁ꯭ꯇꯣꯞ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ